Hi mayam, ngasi video sina aigi ahamba video oidoine ado nungsibiduna loyo phawo yengbiyo ado aina ngasi chajagadeba mathenje utong ataba kha leijare adegi khamen ataba lafuromba besom baknam duga sida tilhau keka kotna bukha leijare adudi mayam chaba haujarage Morok sidi chap on ha
好。ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ, ꯃꯊꯦꯜꯁꯤꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ, ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯖꯟꯕꯤꯔꯝꯃꯣ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ, ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯕꯥꯏ ꯕꯥꯏ꯫